Hello Maya, welcome back to my another vlog. Ado Maya ngasigi vlog sidi du morning dagi hore bako. Aise koi tum hugula like ram lo are du la ka je breakfast tawge tawri same me bako ngasidi tanu na tawani. Oh, photo sila. Loi sakai re. Ah. Pimples thore. Du Maya video sama sigal lai re. Moita. Ini ohungi hodini. Sigana lere mamgi se amulgi kawgi se jamna kana tawe bako yam hawdo oi manam su yam nusi asi se na khara hapage tot pa matamda se hana mayam mai da hana saudo laga hapti ko do asmai dum hapadi phapak lawina ko iti yam pa me gi se asi mayam mai da han saudo laga Segana leire isang saba gol tablo re mayam harik taaga horani ado mayam agi tan su hoba loire asiga lai akogi final tan ahobado mana khara karum karum tarbo je hoba hel mai sung bitakani sigana cha nang cha lo la o
ꯁꯤꯒꯅ ꯆꯥꯉꯧ ꯂꯩꯔꯦ ꯂꯩꯇꯟ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯅꯤ ꯃꯌꯥꯝ ꯐꯤꯁꯦ ꯁ꯭ꯄꯤꯟ ꯇꯧꯔꯝꯕꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯐꯧꯗꯣꯛꯑꯒꯦ ꯌꯣꯡꯆꯥꯛ ꯈꯨꯄꯥꯟꯁꯦ ꯁꯤꯒꯤ ꯋꯦꯗꯔꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯄꯨꯔꯥ ꯅꯣꯡꯊꯤ ꯃꯪꯉꯦꯕꯀꯣ ꯅꯣꯡꯗꯤ ꯆꯨꯗꯕ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯄꯨꯡ 10 ꯍꯦꯜꯂꯦ ꯄꯨꯡ 10 ꯇꯥꯗꯣꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯋꯦꯗꯔꯁꯦ ꯄꯨꯔꯥ ꯅꯣꯡꯊꯤ ꯃꯪꯅ ꯂꯩꯔꯦꯕꯀꯣ ꯅꯨꯡꯁꯥꯁꯨ ꯐꯖꯅ ꯊꯣꯛꯂꯛꯇ꯭ꯔꯦ ꯑꯗꯨꯅ ꯐꯤꯁꯤꯡꯁꯦ ꯑꯩꯅ ꯃꯈꯥꯗ ꯐꯧꯔꯗꯤ ꯀꯪꯉꯔꯣꯏ ꯍꯥꯏꯅ ꯃꯊꯛꯇ ꯄꯨꯈꯠꯂꯛꯄꯅꯤ ꯐꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯏ ꯃꯅꯤꯡꯗꯁꯨ ꯃꯌꯥꯝ ꯂꯩꯕꯥꯛ ꯍꯥꯞꯄꯒꯤ ꯒꯥꯔꯤ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯑꯉꯥꯡꯁꯤꯅ ꯒꯥꯔꯤ ꯂꯥꯛꯄꯁꯤꯒ ꯃꯥ ꯌꯦꯡꯒꯦꯅ ꯊꯧꯃꯟꯅ ꯑꯩ ꯃꯥꯁꯦ ꯄꯨꯔꯒ ꯒꯥꯔꯤꯁꯦ ꯌꯦꯡꯍꯟꯕ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯏ ꯃꯅꯤꯡꯁꯦ ꯈꯤꯇꯪ ꯀꯨꯠꯂꯤ ꯍꯥꯏꯅ ꯄꯄꯥꯅ ꯂꯩꯕꯥꯛꯁꯦ ꯊꯥꯗꯍꯟꯕꯅꯦꯕꯀꯣ ꯑꯗꯣ ꯃꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯒꯥꯔꯤ ꯃꯌꯥꯝꯁꯦ ꯎꯕꯁꯤꯒ ꯃꯥ ꯌꯦꯡꯒꯦꯅ ꯑꯗꯨꯝ ꯅꯤꯡꯉꯥꯏ ꯇꯧ ꯂꯩꯕꯗꯣ ꯑꯣꯏꯔꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯄꯨꯔꯛꯑꯒ ꯌꯦꯡꯍꯜꯂꯦ ꯃꯥꯁꯨ ꯑꯌꯥ ꯑꯍꯨꯝ ꯆꯠꯈ꯭ꯔꯕꯣ ꯂꯥꯎ ꯍꯥꯏꯌꯨ ꯇꯤꯇꯤꯠ ꯂꯥꯎ ꯍꯥꯏꯌꯨ ꯂꯥꯎ ꯍꯥꯏꯌꯨ ꯇꯨ ꯇꯤꯇꯤꯠ ꯆꯠꯈ꯭ꯔꯦ ꯂꯥꯎ ꯀꯧ ꯆꯠꯆꯥ ꯑꯗꯨ ꯀꯣꯟꯅ ꯍꯌꯦꯡ ꯆꯥꯎꯔꯒ ꯅꯪ ꯊꯧꯕ ꯇꯝꯕꯤꯗꯣꯏꯅꯤ ꯂꯥꯎ ꯆꯠꯁꯤ ꯂꯥꯎ ꯃꯝꯃꯝ ꯊꯣꯡꯁꯤ ꯂꯥꯎ ꯃꯥꯒ ꯅꯍꯥꯟ ꯂꯩꯕꯥꯛ ꯍꯥꯞꯄꯗꯨꯅꯤ ꯁꯪꯒꯣꯏ ꯃꯅꯤꯡꯗ ꯃꯌꯥꯝ ꯇꯦꯝꯃꯥꯏꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯗꯤ ꯂꯩ ꯊꯥꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕꯀꯣ ꯑꯩ ꯍꯥꯟꯅꯗꯒꯤ ꯂꯩ ꯌꯥꯝ ꯊꯥꯔꯛꯏ ꯑꯗꯨꯅ ꯁꯤꯒꯁꯨ ꯑꯗꯨꯝ ꯊꯥꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯂꯩꯁꯤꯡꯁꯦ ꯊꯥꯅ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯁꯥꯠꯄꯗ ꯍꯧꯔꯦ ꯁꯅꯥꯔꯩꯁꯦ ꯃꯌꯥꯝ ꯃꯆꯨ ꯑꯅꯤꯁꯦ ꯐꯖꯕꯅ ꯂꯣꯏꯀꯣ ꯁꯅꯥ ꯃꯆꯨꯒ ꯍꯪꯒꯥꯝꯄꯥꯟꯒ ꯁꯤ ꯒꯨꯂꯥꯞꯁꯤꯅ ꯃꯌꯥꯝ ꯄꯥꯝꯃꯨꯅ ꯌꯨꯝꯗꯒꯤ ꯄꯤꯔꯛꯄꯅꯤ ꯑꯩꯉꯣꯟꯗ ꯊꯥꯑꯣꯏꯅ ꯐꯖꯗ꯭ꯔꯥ ꯃꯌꯥꯝꯁꯦ ꯌꯨꯝꯗꯩ ꯄꯤꯔꯛꯄ ꯄꯅꯤꯔꯅꯤ ꯃꯃꯥꯅ ꯅꯍꯥꯟ ꯑꯗꯣ ꯉꯁꯤꯗꯤ ꯑꯁꯤ ꯑꯣꯏꯅ ꯊꯣꯡꯒꯦ ꯁꯤ ꯄꯅꯤꯔꯁꯦ ꯃꯌꯥꯝ ꯌꯥꯝꯅ ꯍꯥꯎꯋꯤ ꯃꯣꯏ ꯌꯨꯝꯗ ꯁꯦꯝꯖꯕ ꯑꯁꯦꯡꯕ ꯁꯪꯒꯣꯝꯒꯤ ꯄꯅꯤꯔ ꯑꯣꯏꯗꯣꯏꯅꯤꯀꯣ ꯌꯨꯝꯗ ꯁꯦꯝꯖꯕ ꯑꯗꯣ ꯅꯍꯥꯟ ꯃꯃꯥꯅ ꯏꯄꯥꯝ ꯆꯠꯄꯗ ꯍꯥꯄꯛꯄꯗꯨꯅꯤ ꯑꯗꯣ ꯃꯃꯥ ꯍꯣꯏ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛ ꯍꯣꯏ ꯌꯥꯝ ꯆꯥꯟꯅꯗꯕꯅꯤꯅ ꯑꯩꯅ ꯈꯔ ꯑꯗꯨꯝ ꯇꯧꯔꯦ ꯌꯥꯝꯅꯗꯤ ꯇꯧꯗ꯭ꯔꯦ
Hi mayam, welcome back. Adu mayam ai hajik thabak chat ke tawri loisanbadi lore ko adu loyaga angang se mayam ai chat pandak magse singamina ko ai chat pa khudingi ma kappe ba adu naina mase mapuga thado khare ma koi ru joina ai thoudro bani hajik ta thabam pham ju jawre adu di mayam atan sidagi vlog session lage mathang dong phangna si bye bye.